Ramna khurumjaba lon di net se kadang si atom yo dari yum la ko num sak sana ba khona ba Singapore ki wai su ai dum mayam dum se tom ning na ko matungda mamai sin lo mayam khangde subscriber mayam khangde tumna sapi ba su dum khara alert oina bai na ko hello Jit, Hare Krishna, Prabhu Hare Krishna. Bro, tumdrena. No, I worry. I na around 2000 Japu tabak khara chinma male Japu siga tabak khara chinma male da lebar ka ti dum en sa jab do when aina Portland na lemni Portland se mas Oregano city ne ba Oregano kanu singe aduga mai khwai nang nam jabu Seattle airport che Seattle siga kasu am lap na banate 1 hour kai ka sa da di kasu am lap na ba ching de ba ko aduga khona aina aduga le matung sida ai se koi group se koi aina sab se koi pung yo na koi mi ani chale ti urisi dancer ani ma na urisa de la aduga Madras tagi Bharanatam sabu nupi malai aduga mo kano ma mulai ko oh Ankita Sinha please give me a guitar sir because I don't have money to buy a guitar अंकिता जी आई विल ट्राई वेयर टू लिव आप कहाँ रहते हो तो करना मिस्टर काना इंडियन गुड एट मैथ that is your thinking your message show me the how to say I don't know because we are not belongs to that type of family Mr. Kana but I appreciate because of your words show me the background or family. Thank you very much for coming, but you are connect with me because of that. I'll never say Atiti Deva Baba, Banaras, Haji Haji, Barus Islam. Hello, Baruji. Ankita ji, I am from Assam. I live in Assam. I am Manipuri. I belongs to Manipuri, but I live in Assam. So, you play guitar? Or do you like? Do you interest to Indian music? Duga mayamgi message su handaba yadde. Oro biba yadde. Hello, small Leba. Baruji, you are from which country, which part of this globe? Are Baruji, okay, Mr. G, yeah, yeah, it's better you connect with Ankita Ji and talk yourself what you want. I appreciate both of you because of my live, you got live streaming that will get guitar and he will get Baruji play market original Bahai sport Baluchi Marta. One okay.
Baruji, can you speak English if you don't mind, or just tell me you are belongs to which country? Are you belongs to which country? You are not from Nazmedin. Masih mayam lami lo hangrai itu tak Baruji. Your message. Sorry, I can't read because a little bit weak in your language. I'm from India. Anyway, are you a musician? ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯌꯥꯇꯜꯗꯒꯤ ꯀꯦꯜꯒꯔꯤ ꯆꯠꯂꯦ ꯀꯦꯜꯒꯔꯤꯁꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯂꯥꯁꯀꯥ ꯏꯌꯥꯔꯂꯥꯏꯟꯁ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯋꯥꯟ ꯃꯤꯅꯤꯠ ꯄ꯭ꯂꯤꯖ ꯎꯖꯕꯦꯀꯤꯁꯇꯥꯟ wow you are from Uzbekistan nice to meet you pranam from India so are you interested in any type of any musical any of you interested because I'm a musician this way ꯑꯗꯨ ꯃꯇꯝꯗꯨꯒ Uzbekistan or Uzbekistan little bit confusion is the same Uzbekistan or Uzbekistan and Uzbekistan is the same oh very interested ꯃꯦꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩꯁꯦ ꯋꯥꯔꯤꯗꯨ ꯃꯈꯥ ꯂꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯌꯥꯇꯜꯗꯒꯤ ꯇꯧꯔꯒ ꯀꯦꯜꯒꯔꯤ ꯆꯠꯂꯦ ꯀꯦꯜꯒꯔꯤ ꯆꯠꯂꯒ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤ ꯃꯥꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯤꯀꯣ ꯆꯥꯕ ꯊꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅꯤꯅꯀꯣ ꯃꯄꯥꯟ ꯆꯠꯂꯒ ꯃꯄꯥꯟꯒꯤ ꯍꯩꯅꯗꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅ ꯈꯤꯇꯪ ꯁꯤꯒꯤ ꯀꯩꯅꯣ ꯈꯤꯇꯪ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯒꯤ ꯊꯣꯡꯕ ꯈꯣꯠꯄꯁꯦ ꯈꯤꯇꯪ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯠ ꯑꯣꯏꯔꯒꯗꯤ ꯈꯔ ꯍꯩꯅꯖꯕ ꯀꯥꯏꯗꯣ ꯍꯥꯟꯅ ꯃꯈꯥ ꯆꯠꯂꯤꯉꯩꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯃꯥꯎꯒꯤ ꯃꯈꯥ ꯅꯥꯒꯥꯂꯦꯟ ꯌꯧꯈ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯖꯈꯂꯥ ꯃꯅꯥꯗꯒ ꯆꯥꯛ ꯆꯥꯕꯁꯦ ꯃꯣꯏ ꯀꯌꯥ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯅꯩꯑꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯦ ꯃꯥꯁꯤꯁꯨ ꯑꯩꯒ ꯍꯦꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯇꯣꯝꯕ ꯍꯥꯏꯗꯣ ꯃꯥꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯇꯣꯝꯕ ꯍꯥꯏꯅꯀꯣ ꯑꯩꯅ ꯀꯜꯀꯇꯥ ꯂꯩꯔ ꯃꯇꯨꯡꯗ ꯃꯥꯒꯁꯨ ꯌꯥꯝꯅ ꯃꯥꯁꯨ ꯀꯜꯀꯇꯥ ꯑꯩꯈꯣꯏ ꯁꯣꯒꯁꯦ ꯃꯌꯥꯝ ꯇꯧꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯍꯣꯇꯦꯜ ꯑꯃ ꯊꯝꯃꯦ ꯊꯝꯕ ꯀꯥꯟꯗ ꯍꯣꯇꯦꯜꯁꯦ ꯑꯩꯈꯣꯏꯁꯦ ꯑꯩ ꯃꯌꯥꯝ ꯋꯥꯔꯧꯕꯤꯖꯥꯗꯦ ꯑꯩ ꯃꯈꯥꯗ ꯃꯦꯁꯦꯖ ꯂꯥꯛꯈ꯭ꯔꯤꯁꯤꯁꯨ ꯀꯔꯤ ꯃꯊꯧ ꯇꯥꯗ꯭ꯔꯒꯗꯤ ꯈꯨꯝꯃꯣꯏꯗꯣꯏꯅꯤ ꯃꯣꯏꯁꯦ ꯑꯃꯛꯀ ꯕꯔꯨꯖꯤꯁꯤ ꯌꯥꯝ ꯀꯟꯅ ꯏꯔꯦ ꯀ꯭ꯋꯥꯟꯗꯦ ꯕꯟꯗꯦ ꯌꯥꯝ ꯏꯔꯛꯑꯦꯕ ꯑꯩ ꯁꯤ ꯃꯊꯧ ꯇꯥꯗ꯭ꯔꯒꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯄꯒꯟꯗꯥꯗꯣ ꯑꯩ ꯌꯥꯎꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯆꯠꯂꯀꯥꯟꯁꯤꯗ ꯏꯟꯗꯤꯌꯟ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯥꯏꯑꯕꯀꯣ ꯆꯥꯕꯁꯤꯅ ꯃꯇꯝꯗꯨꯒ ꯑꯦꯔꯥꯎꯟ $8 to $10 ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯄꯤꯔꯤꯁꯦ ꯋꯥꯟ ꯃꯤꯜ ꯑꯗꯨꯒ $8 to $10 ꯑꯩꯈꯣꯏ ꯕꯐꯦ ꯆꯥꯒꯗꯧꯅꯦꯕ ꯕꯐꯦꯁꯤꯅ ꯑꯃꯨꯛ ꯆꯥꯅꯤꯡꯕ ꯆꯥꯕ ꯃꯥꯏ ꯔꯦꯁꯇꯨꯔꯦꯟꯁꯦ ꯃꯌꯥꯝ ꯊꯝꯃꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯅꯪ ꯌꯦꯟ ꯊꯣꯡ ꯆꯥꯗꯣꯏꯔꯥ ꯉꯥ ꯊꯣꯡ ꯆꯥꯗꯣꯏꯔꯥ ꯑꯗꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯀꯣ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯍꯥꯃꯦꯡ ꯊꯣꯡꯕꯒ ꯂꯩꯗꯅ ꯏꯟꯗꯤꯌꯟ ꯔꯦꯁꯇꯨꯔꯦꯟ ꯂꯩ ꯑꯗꯩꯗꯤ ꯅꯤꯔꯥꯃꯦꯁꯀꯤ ꯈꯤꯇꯪ ꯆꯥꯅꯤꯡꯕ ꯆꯥꯗꯣꯏꯅꯦꯕ ꯄꯨꯛ ꯊꯟꯅꯒꯤ ꯃꯇꯝꯗꯨꯒꯤ $10ꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ $10 ꯏꯀ꯭ꯋꯜ ꯇꯨ ꯂꯨꯄꯥ 150 ꯂꯩꯔꯝꯒꯅꯤ ꯆꯥꯝꯃꯔꯤꯒ ꯍꯨꯝꯐꯨ ꯆꯥꯝꯃꯔꯤꯒ ꯌꯥꯡꯈꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯏꯃꯥꯟꯅꯕꯁꯦ ꯆꯥꯏꯌꯦ ꯏꯃꯥꯟꯅꯕꯅ ꯆꯥꯕꯁꯦ ꯃꯥꯅ ꯆꯥꯕꯁꯦ ꯃꯔꯨꯁꯤꯗꯁꯨ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯁꯨ ꯑꯗꯨꯝ ꯆꯥꯏꯀꯣ ꯍꯥꯏꯕꯗꯤ ꯑꯃ ꯆꯥꯁꯤꯜꯂꯒ ꯃꯥꯗꯤ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯑꯃꯨꯛ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥ ꯂꯩꯔꯛꯄꯗ ꯆꯥꯕꯗꯣ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯄꯤꯖꯥ ꯑꯃꯨꯛ ꯆꯥꯁꯤꯜꯂꯤ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯔꯒ ꯆꯥꯛꯀꯗꯤ ꯆꯥꯒꯗꯧꯅꯦ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯑꯥꯔꯇꯤꯁꯀꯤ ꯂꯥꯏꯐ ꯍꯥꯏꯁꯤꯁꯨ ꯇꯣꯡꯉꯥꯜꯂꯦ
ꯄꯤꯖꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯀꯣ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯂꯦꯟꯈꯤꯕ ꯃꯣꯏꯒꯤꯗꯤ ꯑꯗꯨꯅ ꯃꯦꯟ ꯀꯣꯔꯁ ꯑꯣꯏꯕꯅꯤꯅꯀꯣ ꯄꯤꯖꯥ ꯉꯁꯤꯅ ꯄꯤꯖꯥ ꯆꯥꯔꯅꯤ ꯍꯌꯦꯡꯅ ꯕꯔꯒꯔ ꯆꯥꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨ ꯏꯟꯗꯤꯌꯟ ꯔꯦꯁꯇꯨꯔꯦꯟ ꯆꯪꯉꯒ ꯃꯥ ꯃꯌꯥꯝ ꯆꯥꯁꯤꯟꯗꯅ ꯑꯗꯩ ꯃꯥꯁꯦ ꯃꯊꯪ ꯅꯨꯃꯤꯠꯇꯨ ꯁꯣꯅꯤꯅ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯆꯥꯒꯤꯕꯗꯣ ꯃꯥ ꯅꯨꯡꯗꯥꯡꯒ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯃꯥ ꯆꯥꯅꯤꯡꯗꯦ ꯃꯥꯗꯤ ꯍꯣꯇꯦꯜꯗꯨꯒꯀꯣ ꯀꯝꯕꯜꯗ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯅꯤ ꯑꯦꯁꯤ ꯊꯥꯖꯤꯜꯂꯒ ꯅꯣꯡꯉꯥꯜꯂꯒ ꯁꯣꯅꯤꯅ ꯄꯨꯡ ꯕꯥꯔꯣꯕꯥꯎ ꯃꯥ ꯆꯥꯗꯦ ꯅꯨꯡꯗꯥꯡ ꯁꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯊꯪ ꯅꯨꯃꯤꯠꯇ ꯂꯥꯛꯑꯦ ꯃꯊꯪ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗ ꯀꯦꯜꯒꯔꯤ ꯑꯦꯌꯥꯔꯄꯣꯔꯠꯁꯤꯗ ꯑꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯁꯛ ꯑꯣꯏꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯃꯐꯝ ꯑꯇꯩꯗ ꯈꯔ ꯈꯔꯗꯁꯨ ꯑꯗꯨꯝ ꯇꯧꯔꯝꯒꯅꯦꯕ ꯑꯩ ꯀꯜꯒꯔꯤ ꯏꯌꯥꯔꯄꯣꯔꯠꯁꯤꯗ ꯑꯩꯒ ꯉꯁꯥꯏ ꯚꯥꯔꯠꯇꯝ ꯁꯥꯕ ꯃദ്ꯔꯥꯁꯇꯒꯤ ꯆꯦꯟꯅꯥꯏꯗ ꯂꯥꯛꯄꯁꯦ ꯃꯥꯁꯤꯅ ꯃꯥꯒꯤ ꯕꯔꯅꯣ ꯕꯦꯇꯞꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯣꯏꯔꯝꯕ ꯗꯨꯕꯩꯗ ꯑꯣꯏꯔꯝꯕ ꯃꯥꯏ ꯃꯃꯥ ꯃꯄꯥꯁꯦ ꯗꯨꯕꯩꯗ ꯊꯕꯛ ꯇꯧꯕꯗ ꯃꯥꯁꯦ ꯑꯥꯗ ꯄꯣꯛꯄ ꯑꯣꯏꯕ ꯏꯟꯗꯤꯌꯟ ꯑꯣꯏꯔꯒꯁꯨ ꯕꯔꯟ ꯗꯨꯕꯩ ꯑꯣꯏꯕ ꯃꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯏꯃꯤꯒ꯭ꯔꯦꯁꯟꯁꯤꯒ ꯐꯥꯔꯦ ꯐꯥꯕ ꯍꯥꯏꯗꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯔꯤꯕ ꯑꯣꯐꯤꯁꯥꯔꯁꯦ ꯁꯤꯅ ꯑꯩ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯔꯒꯅ ꯑꯩ ꯄꯥꯁꯄꯣꯔꯠꯇ ꯏꯟꯗꯤꯌꯟ ꯍꯥꯏꯅ ꯏꯗꯅ ꯑꯗ ꯏꯟꯗꯤꯌꯟ ꯏꯕꯁꯤꯗ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯎꯔꯤꯕ ꯏꯟꯗꯤꯌꯟꯁꯤꯅ ꯑꯃꯨꯛ ꯃꯤ ꯋꯥꯡꯒꯗꯧꯅꯤ ꯃꯀꯣꯏꯈꯩ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯇꯧꯕ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯥꯖꯁꯊꯥꯅꯤꯒꯨꯝꯕ ꯑꯗꯩ ꯔꯥꯝ ꯁꯝ ꯖꯗꯨ ꯃꯙꯨ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯝ ꯈꯪꯗꯦ ꯃꯣꯏꯅ ꯎꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯇꯣꯝꯕ ꯆꯥꯎꯕ ꯁꯨꯝꯕꯒꯤ ꯁꯛꯁꯦ ꯅꯠꯇꯦꯕ ꯁꯨꯝꯕꯩ ꯁꯛꯁꯤꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯣꯏꯔꯅ ꯃꯦꯛꯁꯤꯀꯣꯒꯨꯝꯕꯁꯦ ꯃꯦꯛꯁꯤꯀꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯛꯁꯤꯒ ꯃꯥꯟꯅꯩ ꯑꯗꯣ ꯃꯣꯏꯅ ꯈꯜꯂꯤꯁꯤꯅ ꯑꯩꯁꯦ ꯃꯦꯛꯁꯤꯀꯟꯗꯒꯤ ꯂꯣꯟꯅ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯗꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯄꯥꯁꯄꯣꯔꯠ ꯄꯥꯏꯁꯤꯜꯂꯒ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄ ꯂꯩꯗꯅ ꯑꯁꯤ ꯑꯣꯏꯕ ꯅꯤꯡꯉꯝꯕꯁꯨ ꯌꯥꯏꯑꯕ ꯃꯥꯅ ꯑꯩ ꯄꯥꯁꯄꯣꯔꯠꯁꯦ ꯄꯥꯏꯁꯟꯈ꯭ꯔꯦ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯥꯔꯅ ꯑꯗꯨꯒ ꯁꯥꯔ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯒꯤ ꯊꯪꯅꯕ ꯋꯤꯟꯗꯣꯁꯤꯒꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯒ꯭ꯔꯨꯞꯇꯒꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤꯁꯨ ꯄꯥꯁꯄꯣꯔꯠꯁꯦ ꯄꯥꯏꯁꯟꯈ꯭ꯔ ꯃꯥꯅ ꯑꯃꯨꯛ ꯆꯤꯡꯅꯩꯁꯤꯅ ꯗꯨꯕꯩꯗ ꯄꯣꯛꯑꯒ ꯃꯥꯅ ꯍꯤꯟꯗꯨ ꯑꯣꯏꯔꯝꯕꯒꯤ ꯑꯩꯉꯣꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯒꯦ ꯇꯧꯅꯕꯅꯤꯗ ꯑꯗ ꯑꯩꯁꯦ ꯐꯝꯃꯦ ꯅꯥꯀꯟ ꯑꯃꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯥꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯐꯝꯁꯦ ꯁꯤꯗꯩ ꯄꯥꯁꯄꯣꯔꯠꯁꯦ ꯄꯥꯏꯁꯟ ꯁꯣꯏꯗꯅ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯀꯥ ꯑꯃꯗ ꯄꯨꯁꯜꯂꯦ ꯑꯩꯈꯣꯏꯁꯦ ꯐꯝꯃꯦ ꯃꯌꯥꯝꯅꯁꯨ ꯀꯣ ꯁꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯊꯦꯡꯅꯔꯒꯁꯨ ꯏꯁꯥꯅꯕꯨ ꯂꯥꯟꯗ꯭ꯔꯒꯗꯤ ꯀꯔꯤꯝ ꯄꯥꯈꯠꯄꯤꯔꯨꯅꯣꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯀꯣ ꯅꯪꯒꯤ ꯇꯧꯒꯗꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯑꯗꯨꯝ ꯐꯝ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯄ꯭ꯂꯦꯟꯁꯤꯗꯤ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ ꯊꯥꯒꯗꯧꯁꯦ ꯑꯗꯨꯒ ꯑꯩꯒ ꯍꯦꯛ ꯁꯛ ꯃꯥꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯦ ꯃꯥꯗꯤ ꯐꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯆꯤꯡꯅꯕꯗꯤ ꯃꯥꯁꯦ ꯐꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯀꯩꯅꯣꯗꯤ ꯃꯥꯗꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯥ ꯐꯥꯔꯒꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯛꯀꯗꯣꯏꯅꯦꯕ ꯉꯁꯥꯏ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯃꯥꯗꯤ ꯈꯪꯅꯗꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯄꯒꯁꯦ ꯃꯣꯏ ꯍꯥꯟꯅ ꯑꯗꯨ ꯌꯥꯝ ꯌꯦꯡꯉꯦꯕ ꯗꯤꯜꯂꯤ ꯏꯌꯥꯔꯄꯣꯔꯠꯇꯒ ꯐꯥꯕ ꯌꯥꯎꯔꯕꯅꯦꯕ ꯏꯕꯥꯅꯤꯁꯦ ꯑꯗ ꯁꯤꯒꯤ ꯇ꯭ꯔꯤꯞꯁꯤꯒ ꯆꯠꯄꯁꯤꯗ ꯐꯥꯕ ꯍꯥꯏꯗꯤ ꯃꯥꯅ ꯂꯦꯡꯒ꯭ꯋꯦꯖ ꯍꯩꯇꯕꯗꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯇꯧꯐꯝꯁꯦ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯗꯩ ꯃꯣꯏ ꯑꯩ ꯃꯇꯝꯗꯨꯗ ꯆꯠꯂꯤꯕ ꯑꯦꯌꯥꯔꯂꯥꯏꯟꯁꯇꯨꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯣ ꯏꯪꯂꯤꯁꯇꯒ ꯍꯪꯖꯕꯗ ꯃꯥꯁꯦ ꯏꯪꯂꯤꯁ ꯈꯪꯗꯕꯗꯒꯤꯀꯣ ꯑꯩꯅ ꯏꯪꯂꯤꯁ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯏꯪꯂꯤꯁ ꯈꯪꯕ ꯂꯣꯜꯂꯤ ꯑꯃ ꯖꯁ ꯐꯥꯎꯅꯕꯁꯦ ꯑꯦꯖꯨꯀꯦꯁꯟꯁꯤꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯀꯩꯅꯣ ꯑꯣꯏꯔꯤꯃꯦꯕ ꯑꯗꯣ ꯂꯦꯡꯒ꯭ꯋꯦꯖꯁꯤꯅ ꯑꯩꯈꯣꯏ ꯑꯃ ꯐꯥꯎꯅꯔꯤ ꯁꯤꯅꯦꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯩꯈꯣꯏ ꯕꯖꯥꯔ ꯚꯥꯁꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅ ꯃꯥꯁꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯃꯥꯏ ꯃꯇꯥꯡꯗꯁꯨꯅꯦ ꯑꯗꯨꯅ ꯑꯩꯅ ꯆꯤꯡꯅꯗꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯆꯤꯡꯅꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯣꯏꯅ ꯐꯥꯔꯦ ꯐꯥꯕ ꯑꯩ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯥ ꯐꯥꯎꯗꯅ ꯑꯃꯔꯣꯝꯗ ꯐꯔꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯏ ꯗꯤꯇꯦꯟ ꯇꯧ ꯊꯝꯃꯦ ꯑꯗꯣ ꯑꯩ ꯈꯪꯉꯦꯕ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯃꯁꯤ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯤ ꯂꯤꯒꯦꯕ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯣꯏꯒꯦ ꯀꯥꯏꯅ ꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯃꯣꯏꯅ ꯉꯥꯏꯍꯥꯛ ꯗꯤꯇꯦꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯁꯥꯔ ꯑꯩꯒꯤ ꯐ꯭ꯂꯥꯏꯠꯇꯤ ꯃꯇꯝ ꯌꯧꯔꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯗꯣꯟ ꯋꯥꯔꯤ ꯀꯥꯏꯅ ꯊꯝꯃꯦ ꯊꯝꯃ ꯃꯥꯁꯦ ꯈꯤꯇꯪ ꯆꯤꯡꯅꯩ ꯄꯥꯁꯄꯣꯔꯠꯁꯦ ꯄꯨꯁꯜꯂꯒ ꯆꯪꯈ꯭ꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯆꯪꯉꯒ ꯃꯥ ꯍꯪꯉꯦ ꯅꯪ ꯀꯥꯏꯗꯩꯅꯣ ꯑꯃꯨꯛ ꯑꯩꯅ ꯏꯟꯗꯤꯌꯥꯗꯒꯤꯅꯤ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯅꯣꯔꯠ ꯏꯁ ꯄꯥꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯥꯏ ꯑꯦꯝ ꯏꯟꯗꯤꯌꯟ ꯑꯥꯏ ꯕꯤꯂꯣꯡ ꯗ ꯅꯣꯔꯠ ꯏꯁ ꯄꯥꯔꯠ ꯑꯗ ꯅꯣꯔꯠ ꯏꯁ ꯄꯥꯔꯠꯇ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯛ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯑꯁꯥꯝꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯤꯅꯤ ꯏꯟ ꯗ ꯅꯣꯔꯠ ꯏꯁ ꯗꯤꯌꯥꯔ ꯏꯁ 7 ꯏꯁꯇꯦꯠ ꯍꯧꯖꯤꯛꯇꯤ 8 ꯁꯤꯁꯇꯔ ꯀꯧꯔꯤꯀꯣ ꯃꯇꯝꯗꯨꯗ 7 ꯁꯤꯁꯇꯔ ꯀꯥꯏꯅ ꯂꯩꯅꯔꯝꯃꯤꯗꯅ ꯑꯗꯨꯅꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯃꯌꯥꯝ ꯃꯥꯅ ꯑꯗꯩ ꯃꯤꯁꯇꯔ ꯕꯔꯨꯁꯅꯤ ꯏꯔꯤꯕꯁꯤ ꯑꯝꯇ ꯇꯥꯒꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯈꯤꯅꯣꯞꯈꯥ ꯂꯤꯁ ꯃꯨꯝꯀꯤꯟ ꯏꯃꯥ ꯗꯦꯕꯖꯣꯊꯤ ꯑꯥꯔꯇꯤꯁ ꯃꯦꯟꯗ꯭ꯔ ꯀꯧꯔꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯦꯟ ꯌꯨ ꯁ꯭ꯄꯤꯛ ꯏꯟ
Can you write in the English, Mr. Berdus? I'll be appreciated if you write in the English. ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯩ ꯋꯥꯔꯤꯁꯨ ꯑꯣꯏꯅ ꯑꯗꯣ ꯃꯥꯅ ꯑꯩꯅ ꯐꯖꯅ ꯋꯥꯔꯤꯁꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯁ ꯄꯥꯔꯠꯇꯒꯤꯅꯤ ꯏꯟꯗꯤꯌꯟꯅꯤ ꯑꯗꯨꯅꯦꯗꯥꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯑꯩꯁꯦ ꯊꯥꯗꯣꯔꯛꯑꯦ ꯊꯥꯗꯣꯛꯄ ꯃꯔꯛꯁꯤꯗꯁꯨ ꯑꯩ ꯐ꯭ꯂꯥꯏꯠꯁꯦ ꯕꯤꯀꯣꯁ ꯑꯣꯐ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤ ꯑꯩꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕ ꯒ꯭ꯔꯨꯞ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯕꯔꯟꯗꯝ ꯁꯥꯕꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯑꯃꯨꯛ ꯗꯤꯇꯦꯟ ꯇꯧꯕꯒ ꯏꯕꯥꯏꯗꯒꯤꯗꯃꯛꯇ ꯐ꯭ꯂꯥꯏꯠꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯦꯠ ꯑꯣꯏꯕ ꯃꯤꯅꯤꯠ 5 ꯍꯥꯏꯔꯗꯤ ꯌꯥꯝ ꯆꯥꯎꯔꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯔꯁꯦ ꯃꯣꯏꯗꯤ ꯄꯥꯈꯠꯂꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯦꯅꯥꯗꯥꯗ ꯐꯥꯔ ꯂꯩꯍꯧꯗ꯭ꯔꯥ ꯀꯥꯏꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯀꯔꯤ ꯑꯣꯏꯔꯝꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯦꯛꯁꯤꯀꯟ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯁꯛꯀ ꯑꯣꯏꯁꯜꯂꯨꯕ ꯑꯗꯨꯒ ꯃꯦꯛꯁꯤꯀꯟ ꯀꯥꯡꯕꯨꯁꯤꯅ ꯄꯪꯇꯝꯗ ꯆꯪꯁꯤꯜꯂꯛꯄꯗꯤ ꯑꯣꯏꯔꯝꯃꯦꯕ ꯑꯩ ꯀꯃꯦꯟ ꯑꯝꯇ ꯄꯥꯖꯒꯦ ꯃꯤꯁꯇꯔ ꯖꯤꯠꯀꯤꯀꯣ ꯃꯤꯁꯇꯔ ꯖꯤꯠ ꯁꯤꯡꯍꯁꯤꯅ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯅꯣꯃꯥꯏ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯣ ꯊꯦꯡꯉꯦ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯩꯇꯧꯔꯦ ꯍꯥꯏꯅꯣ ꯃꯤꯁꯇꯔ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨ ꯀꯃꯥꯏ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥꯖꯤꯠꯁꯦ ꯄꯨꯡ ꯈꯒꯗꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯩꯅ ꯎꯕꯗꯗꯤ ꯄꯨꯡꯁꯦꯕ ꯑꯣꯏꯅ ꯎꯏꯗ ꯃꯤꯁꯇꯔ ꯚꯔꯨꯠꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩ ꯌꯦꯠꯂꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯅꯣ ꯏꯪꯂꯤꯁ ꯖꯁꯃꯜ ꯃꯂꯣꯀ Oh, Mr. Baruch, if you know English, that is. But is there any common language that we can converse with each other? Because I live in India, but I cannot ask you about Hindi. If you know Hindi, then please write in Hindi. Or if you have, if you know the Urdu, I prefer Urdu also. Because it is very similar English and Hindi and Urdu that we can converse also. ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯛꯁꯦ ꯃꯥꯟꯅꯔꯨꯗꯕ ꯑꯃ ꯇꯧꯕꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯥꯗꯣꯛꯑꯒ ꯂꯥꯛꯄꯅꯤꯅ ꯐ꯭ꯂꯥꯏꯠꯁꯦ ꯃꯤꯅꯤꯠ 5 ꯂꯦꯠ ꯑꯣꯏꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯁꯤꯌꯥꯇꯜꯗ ꯍꯜꯂ ꯂꯥꯛꯑꯦ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯁꯛ ꯃꯥꯟꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯤꯅ ꯈꯪꯕꯤꯗꯕ ꯑꯩꯈꯣꯏꯅꯗꯤ ꯄꯨꯡꯆꯣꯡ ꯆꯣꯡꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯛ ꯆꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯁꯤꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯈꯪꯕꯤꯔꯝꯕ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯠ ꯈꯔ ꯂꯩꯌꯦꯕ ꯆꯠꯂꯀꯥꯟꯗꯁꯨ ꯈꯪꯗꯕ ꯀꯥꯡꯕꯨꯁꯨ ꯂꯩꯌꯦꯕ ꯈꯔꯝꯅ ꯑꯁ ꯅꯦꯄꯥꯂꯤ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯥꯏ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯛꯁꯤꯅ ꯀꯩꯅꯣ ꯃꯥꯟꯁꯤꯜꯂꯨꯕꯒꯨꯝ ꯇꯧ ꯃꯦꯛꯁꯤꯀꯣꯟꯁꯨ ꯃꯥꯜꯂꯨꯕ ꯃꯦꯛꯁꯤꯀꯟ ꯃꯥꯜꯂꯕꯅ ꯃꯣꯏꯗꯤ ꯃꯦꯛꯁꯤꯀꯟꯒꯤ ꯂꯣꯟꯅ ꯆꯪꯉꯛꯄ ꯃꯤ ꯑꯣꯏꯕꯩꯗꯤ ꯍꯦꯛ ꯅꯤꯡꯗꯅ ꯗꯤꯇꯦꯟ ꯇꯧꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯑꯗꯣ ꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯑꯩ ꯁꯤ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯩꯗꯅ ꯆꯠꯄ ꯀꯥꯟꯗ ꯁꯤ ꯊꯦꯡꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯥꯁꯦ ꯄꯥꯈꯠꯇꯕꯤꯗ ꯐꯖꯅ ꯃꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯗꯤ ꯂꯣꯅ ꯌꯥꯝꯅ ꯆꯠꯂꯤꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯚꯤꯖꯥ ꯄꯤꯔꯛꯀꯗꯣꯏꯅꯣꯕ ꯑꯗꯨꯅ ꯃꯣꯏ ꯚꯤꯖꯥ ꯄꯤꯔꯝꯗꯤ ꯑꯩ ꯆꯠꯄꯤꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯚꯤꯖꯥ ꯂꯧꯕꯤꯗ꯭ꯔꯒꯗꯤ ꯃꯣꯏ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯚꯤꯖꯥ ꯂꯧꯗ꯭ꯔꯒꯗꯤ ꯀꯅꯥ ꯆꯠꯀꯗꯣꯏꯅꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯩ ꯃꯤꯁꯇꯔ ꯕꯔꯨꯁꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯄꯥꯔꯨꯕꯗꯀꯣ ꯈꯪꯗꯦ ꯃꯥꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯪꯏ ꯏꯁꯜꯂꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥꯕꯨ ꯁꯦꯡꯅ ꯂꯩꯔꯗꯤ ꯆꯦ ꯆꯥꯡ ꯁꯦꯡꯉꯗꯤ ꯀꯔꯤꯝ ꯀꯤꯕꯤꯔꯨꯅꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯩꯇꯩꯗꯒꯤꯁꯨ ꯉꯁꯤꯗꯤ ꯊꯦꯡꯉꯝꯅꯤꯅ ꯂꯥꯛꯇꯕꯒꯨꯝ ꯇꯧꯏ ꯑꯩꯉꯣꯟꯗ ꯑꯃꯈꯛꯅ ꯀꯟꯅ ꯅꯩꯔꯤ ꯃꯤꯁꯇꯔ ꯕꯔꯨꯁ ꯍꯥꯏꯁꯤꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯅꯩꯔꯤ ꯑꯩ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯏ ꯖꯤꯠ ꯇꯨꯝꯃꯕ꯭ꯔꯣ Okay. So, Mr. Baruch, are you interested to any music? From your country, any type of any music? Are you belongs to any artist? ꯑꯩꯒꯤꯁꯨ ꯏꯪꯂꯤꯁꯁꯦ ꯑꯆꯥꯛꯄꯤꯅꯤ ꯉꯥꯡꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯈꯤꯕ ꯍꯧꯖꯤꯛ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅ ꯊꯥꯕꯁꯦ ꯈꯤꯇꯪ ꯉꯟꯅ ꯊꯥꯒꯦ ꯇꯧꯅꯤ ꯂꯥꯏꯐꯁꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ
ꯑꯗꯣ ꯑꯩ ꯉꯁꯥꯏ ꯀꯦꯅꯥꯗꯥꯒꯤ ꯋꯥꯔꯤꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯀꯣ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯤ ꯆꯥꯟꯅꯔꯨꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯦꯅꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯄꯤꯟ ꯑꯅꯤꯁꯦ ꯊꯛ ꯆꯥꯟꯅꯔꯨꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯣꯖꯤꯇꯤꯞꯇ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯃꯒ ꯑꯃꯒ ꯆꯥꯟꯅꯔꯝꯗ꯭ꯔꯕ ꯅꯦꯒꯦꯇꯤꯞ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟ ꯌꯥꯄꯣꯟꯇꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯩ ꯋꯥꯔꯤ ꯂꯤꯁꯜꯂꯨꯔꯒ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ꯄꯪꯆꯠ ꯆꯠꯂ ꯍꯦꯛ ꯑꯋꯥꯕ ꯊꯦꯡꯅꯗꯤ ꯑꯩ ꯑꯃꯨꯛ ꯃꯤꯅ ꯀꯩꯅꯣ ꯈꯟꯅꯈꯤꯗꯣꯏꯕ ꯑꯩ ꯄ꯭ꯔꯚꯨ ꯑꯝꯅ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯊꯥꯔꯛꯏꯌꯦ ꯃꯥꯏꯁꯦ ꯍꯩ ꯂꯩꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯚꯨꯃꯤ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯃꯦꯁꯦꯁ ꯃꯤꯁꯇꯔ ꯚꯥꯔꯠ ꯃꯥꯏ ꯚꯨꯃꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯖꯥꯠꯅꯣ ꯁꯨꯝ ꯇꯧꯗ꯭ꯔꯥ ꯑꯇꯣꯞꯄ ꯇꯨꯔꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯩꯁꯨ ꯅꯤꯡꯁꯤꯡꯖ ꯂꯩꯔꯛꯄꯗ ꯑꯩ ꯂꯥꯏꯔꯤꯛ ꯑꯝꯇꯁꯨ ꯏꯅꯤꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯆꯠꯂꯨꯕ ꯑꯩ ꯂꯝꯗꯤ ꯌꯥꯝ ꯆꯠꯄ ꯅꯠꯇꯦ ꯂꯝ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏꯒꯨꯝꯕ ꯆꯠꯂꯝꯃꯗ꯭ꯔꯥ ꯉꯁꯤ ꯑꯝꯇ ꯊꯤꯗꯣꯛꯅ ꯌꯦꯡꯁꯤꯔ ꯅꯠꯇ ꯃꯊꯪꯒꯤꯗ ꯍꯌꯦꯡ ꯊꯤꯁꯤꯔꯥ ꯍꯌꯦꯡꯒꯤ ꯂꯥꯏꯚ ꯂꯥꯛꯄꯗꯀꯣ ꯑꯩ ꯂꯝ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯒꯦꯕ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯍꯌꯦꯡ ꯂꯥꯛꯑꯔꯣꯏ ꯍꯥꯡꯆꯤꯠ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯀꯣ ꯂꯥꯏꯞꯁꯦ ꯍꯥꯡꯆꯤꯠ ꯂꯥꯛꯄꯁꯦ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯁꯤꯒꯦꯁꯦ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯅꯕ꯭ꯔꯥ ꯄꯨꯡ 3ꯇꯩꯅ 9 ꯃꯅꯨꯡ ꯂꯥꯛꯄꯁꯤꯅ ꯐꯗꯣꯏꯖꯥꯠꯂꯣ ꯃꯌꯥꯝꯁꯨ ꯍꯌꯦꯡ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯁ ꯄꯨꯡ 3ꯇꯒꯤꯅ 9 ꯃꯅꯨꯡꯗ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 35 ꯀꯨꯟ ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯛꯆꯔꯒꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯄꯨꯡ 3ꯇꯩ 9 ꯃꯅꯨꯡꯁꯦ ꯁ꯭ꯋꯥꯏꯗ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯛꯎꯒꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯌꯥꯝꯒꯁꯨ ꯀꯅꯦꯛ ꯑꯃ ꯑꯣꯏꯍꯧꯔꯦ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯆꯥꯎꯈꯠꯂꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯦꯟꯁꯜꯂꯛꯄ ꯑꯃ ꯌꯥꯎꯏꯁꯦ ꯑꯝꯇ ꯌꯦꯡꯉꯒ ꯃꯥꯏ ꯃꯔꯣꯟꯁꯦ ꯈꯪꯗ꯭ꯔꯕꯒꯤꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯈꯥꯗ ꯏꯔꯤ ꯃꯌꯥꯝꯁꯦ ꯏꯁꯃꯜꯂꯥ ꯕꯤꯂꯥꯟ ꯕꯦꯛ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯏꯁ꯭ꯋꯔ ꯈꯪꯗꯦ ꯀꯔꯤ ꯃꯔꯣꯟꯅꯣ ꯁꯤ ꯊꯦꯡꯉꯒ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯥꯛꯄ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯃꯁꯤ ꯃꯥꯏ ꯀꯩꯀꯩ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯃꯨꯛ ꯁꯥꯊꯤꯕ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯚ ꯂꯥꯛꯑꯦꯅ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯀꯥꯟꯗ ꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯤꯒꯤ ꯃꯣꯏ ꯄ꯭ꯔꯣꯄꯥꯒꯟꯗꯥꯒꯨꯝꯕ ꯁꯥꯒꯠꯄ ꯑꯣꯏꯔꯝꯕꯗꯨ ꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯌꯥꯝ ꯉꯥꯡꯁꯤꯜꯂꯨ ꯌꯥꯄꯣꯟꯇꯦꯕ ꯈꯪꯗꯕ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯨꯅꯤ ꯑꯈꯪꯕ ꯁꯥꯅ ꯉꯥꯡꯁꯤꯜꯂꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒ ꯂꯝ ꯑꯅꯤꯒꯤ ꯈꯠꯅꯕꯗ ꯑꯩꯈꯣꯏꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨ ꯌꯥꯄꯣꯟꯇꯦ ꯃꯥꯅ ꯁꯛꯏꯗꯤ ꯃꯌꯥꯝꯁꯨ ꯌꯥꯝꯈ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯑꯗꯣ ꯍꯌꯦꯡꯒꯤ ꯇꯥꯏꯃꯤꯡꯁꯤꯃ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯔꯛꯑꯣ ꯄꯨꯡ 3ꯇꯒꯤꯅ 9ꯁꯦ ꯃꯌꯥꯝ ꯌꯥꯅꯕ꯭ꯔꯥ ꯑꯩ 3ꯇꯒꯤ 9ꯁꯦ ꯑꯩꯁꯨ ꯁꯪꯉꯒꯗꯤ 3ꯇꯒꯤ 9 ꯃꯅꯨꯡꯁꯤꯗ ꯑꯩ ꯂꯥꯛꯑꯗꯧꯅꯤ ꯑꯩ 3ꯒ ꯌꯥꯝ ꯑꯗꯣ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯌꯦꯡ ꯄꯨꯡ 3ꯇꯒꯤꯅ 9ꯒꯤ ꯃꯅꯨꯡꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯄꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯌꯦꯡ ꯑꯗꯨꯝ ꯂꯥꯛꯑꯀꯥꯟꯗ ꯂꯥꯏꯞꯇꯒ ꯃꯌꯥꯝ ꯎꯅꯖꯒꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯎꯅꯖꯗꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯝꯃꯁꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯇꯨ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ